Online Manipuri YouTube channel asibu yengbiriba mayam pumnamukpu amuka hana taram noksari ahanbagi update asidi Manipuri gi former governor of Manipur na Manipuri gi dress set laga Diwali celebration tawbagi mami amani mahakna mahaki statement da asumna hairi we are lighting diyas. I am in Manipur, my daughters in Manipuri dress haina mahaki smaina mahaki wafam thami mahakna Manipuri culture Manipuri traditional dresses will promote to be with Muktamuka and Tagachari. Aduga Matangi update asina mayam laibak thiraba tawdok amada tangkul ichanopi ani turel se lanaba hotnabada iraina sian thakibadagi ngarang dagi thiba khangdri isorna makhoi anibu kanbinaba aikoi punna isorda kuruminasi village advance team SDRF and the NDRF teams began search and rescue operation fast flowing poi Chalau river aduga village advance team SDRF amasung NDRF team na mangkriba ichanupi anisipu kallaba irai estegi thinaba kanna hotnari haina pau bibiragi ising si ke karan inbiu Chalau river ne hujik asingba phifam ta leiri mi asiba karang ising na bukhiba mau ani do sinabagi tama ko lakpani adu hujik phauda ising di yam jauri karan yang biu ising gi karan se aduga mathangi update asina lagaw maru phabadagi police ki nungmai mul bagi video clip matek amani mayameng binasi chenuna jositai bani je sindagi ingkatpirame aduga aina onthokpada chenusremje adu thakatpoi khotpoi ban je purap wanda minare aduga koina mu gyan taram hospital rame adu aina chenu ti hamda chenu laitre ko train hari chenu laitre da ko jam nuaite aduga chenu babaga babugi lekonda ingna singna nuaya laiko aduga aroibada yamna nungaitaba paw amkaka update tawjaramge manaw kannaba hotnabada mache laikhidre tabada yamna nungaitaba thawdok ama oina isingda takiba manawbu isingda songthaduna kannaba hotnaruba mache iraknaduna laikhidre thawdok asi hawkiba tang kungani thoigi ayuk pung mapallom tabada yairipok yambem mayai laikaida thokibani laikhidrabi nupi masa asi sahi taraga mangarom sure mamingna tanu kawi hawbam marak irom laikaidagini laikhidraba laisram asok maitegi machanupi ni hojik khongjomda leiba Slopeland Public School da class 10 tamlibani hojik vacation thabadagi mama masung manaw nupi Josita ka loina na yaripok yambem laikaida leiba mamagi mari hizam manglem singhagida koiraktuna leibani numit aduda tanuna mama chongtham ningon laisram ongbi ichan yauna manaw nupi Josita sahi taraga mathoi amadi hizam manglemgi machanupi lanchenbi chahi taraga humdoi makhoi mari phiju phijamba amasung iruja mai thajanaba torban haina khangnaba yamna luba achoba pukhri amada chatpani mamana fisuringai da manaw nupi Josita na leirai da phamduna isingda makhong yanthaduna phamlaga sanaringai da khanghauduna isingda nanthakibani irakna raba manaw nupi bu kannanaba mahak amadi makhoigi mari mata oiriba lanchenbi anina isingda songthaki panbaya badi Josita bu kannanaba isingda songthariba makhoi anigi manungda laikhidrabi tanudi iroiba haite aduna mahakna manaw nupi bu kannanaba hotnaba da awapa ama oikhi adumakpu mahakna angamba upai ama tawduna lanchenbi loinana manaw nupi budi leirai yawhalamki aduga mahak masadi ka khalakpa ngamkhide mathanta asum leirai dagi lapthokiduna iraknaki laikaigi mising laktuna mahakpu lokhatki adubu matam khara kanakibana mahak leikannaba ngamdana leikhidre video si yengbibagi damakta mayam pumnamakpu amuka hana thagachari anobu update ki damakta nuksibiduna channel asibu subscribe tobiramu. Thank you so much.